Hauzik faubagi warida Mahesh maral sumlei leitana maral leiba amagumna ahingda mayumdagi tuminna mapan thoktuna mahakpu maral lei haibada proof oiba yagadaba mahaki jacket amadi bag atu mai thadoklami. Masai pumnamak asi police na mangonda tawbirakiba amadi police na makhoigi power atu nupa masa asida kihanba amadi khanghanbada sizinaba sinoikani haiduna khanjai. Mahesh mangonda thokliba thokdoksing asi tasengna mangonda thokpani haibdu thajaba ngamlamde amadi karino haibdu confirm ama khanglamde. Maram aduna mangonda tholakiba thokdoksing adu mingonda tamduna thajanbadasu yamna wana thoklami. Mahaki bag amadi jacket adu mai tharingaida mahaki matai mani tana urami amadi mahaki mathakta jingnaba ama pokhalami. Anita na Mahesh soitana aranba thapak ama tawduna lakpa oiramgani maram aduna mahakna mahaki jacket amadi bag adu mai thaba oiramgani haiduna khalami. Mathangi numit nonganbaga police ki team ama amok national highway atuda laklami. Inspector Akash amadi sub inspector loya police constable amaga loinana highway atuda police officer abagi akakpa makok adu taaduna leibadu ubada pungangaglami. Sub inspector loya amadi constable adu madu pumnamagdu uraba matungda yamna kibagum tawrami. Adubu inspector Akash ki maithong adudadi yamna asawbagi mami ama taba urami. Amadi yamna sauna police department asibu challenge tawbami amadi leiri. Ama boysano aina phangban bitatuda matup kaaga highway asida phaugadabani haiduna hairaklami. Sub inspector loyati matupumna magadu tuminna yengduna leirami. Matang atuda inspector Akashna sub inspector loyata loya police officer asigi haksang atudi phanglabra haiduna hanglaklami. Phangde sir mafam asigi koibada loina thiduna yenglabani officer asigi haksang adu taba ude sir khara mamangda chalaga yengusira haiduna sub inspector loyana khumlaklami. Inspector Akash wakhaladu khaladuna mangak samadu nomduna leirami. Matang aduda makhoigi gari adugi manungda leiba walkie talkie set aduda message sama laklami. Hello sub inspector amagi asiba haksang ama nakhoina leiriba location adudagi kilometer animuk thapna taaduna leire nakhoi amukta chalaga yengsalucho over and out. Message adu tabada Inspector Akash tuminna leptuna leirami. Mahaki matawadu pada sub inspector loyana yamna ngakna kaidawrage sar haiduna hanglaklami. Officer asigi hakchang adu kilometer ani thapna taaduna leire haiduna Inspector Akashna yamna serious oina khumlaklami. Asok mathawna leiriba sibu kanano police pu aduk tamthina hatpa ngamiba sibu kana oidu yano adosu numinini sida police officer ahum haiduna sub inspector loyana hanglaklami. Adubu Inspector Akashti sub inspector loyada yengduna leirami amadi mafam sidagi yamna thuna chalasilo mafam sida wakan khandana leiraga oigadaba nate haiduna Inspector Akashna hairaklami. Hoi sir haiduna sub inspector loyana khumlaklami amadi khukapi ama kaplaga constable atuda masegi akakma makogase amta khongalaga gari manungda fajana hapsalo haiduna hairami. Constable aduna makuta globe ama uplaga laimaida taaduna leiriba akakma makogadu khungalami amadi gari manungda hapchilami. Constable adu gari manungda changlaktuna famlami amadi gari adu start tawrami. Makhoi ahuma gari adu thomduna mafam adudagi chatlami. Amaromdana nongalakpaga Mahesh ki mobile adu khinglaklami. Adubu Mahesh ti tumduna leirami. Phone adu hanjinna khinglakpaduda Mahesh makeup thoklaklami. Amati phone adu paituna yenglami. Lakliba phone adu nilamgi oirami. Mahesh na phone adu pakatuna hello haiduna hek haibaga nilam yamna thuna nang hagjubak tumibo nungdangdo kok chikpagi hedak chaw haibdo charamoiba. Mahogsagum Mahesh na pakum pitringaida nilamna mukasu nungthangdo phajana tumdati nasada sokchila aniaba horenti football ground duga uiduna layu. Football haiba wahi atu tabaka Mahesh khango hogalami amadi as ngasidi ai practice tataba yadabani haiduna hairami. Nilam ngasidi ai football practice tataba yadabani ngasi chalawdardi ai select oiraroi wahi asi hairaga Mahesh na fabungdagi hogatke haiduna hek tawbaga Nilamna hello nangna ngasi unase haidaine aina ngasai yuktagi angaubi dumaina loisilaga famdana leire aduga nangna hauji practice chatkani kaina. Nilamgi wahi adu tabada Mahesh confirm ama khanglamdi amadi Nilamda
ꯍꯣꯏ ꯍꯣꯏ ꯎꯅꯁꯦ ꯅꯪ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯣꯝꯗꯩꯗꯤ ꯂꯥꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯅꯤꯂꯝ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯂꯕꯤ ꯑꯃꯗꯤ ꯀꯔꯤꯒꯤꯅꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯣꯝꯗꯒꯤ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯁ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯥꯎ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯣꯝꯗꯒꯤ ꯂꯥꯛꯀꯅꯨ ꯍꯣꯔꯦꯟ ꯎꯅꯔꯒ ꯍꯥꯏꯕꯤꯔꯒꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯣꯝꯗꯒꯤ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯍꯥꯏꯔꯝꯃꯤ ꯃꯍꯦꯁꯅ ꯍꯥꯏꯃꯟꯕꯗꯨꯗ ꯅꯤꯂꯝꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯂꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯕꯨ ꯌꯥꯎꯔꯕ ꯌꯥꯠꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯒꯤ ꯂꯥꯛꯀꯅꯨ ꯍꯥꯏꯔꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯅꯤꯂꯝ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯒꯨꯒꯜꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯗꯨꯅ ꯏꯔꯒ ꯁꯔꯆ ꯇꯧꯔꯝꯃꯤ ꯁꯔꯆ ꯔꯤꯖꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯗꯂꯥꯏꯟ ꯑꯃ ꯄꯥꯔꯝꯃꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯈꯛ ꯍꯥꯠꯇꯣꯛꯑꯒ ꯊꯥꯗꯗꯨꯅ ꯊꯝꯃꯝꯃꯦ ꯄꯨꯂꯤꯁꯅ ꯋꯤꯠꯅꯦꯁꯇ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯦꯗꯂꯥꯏꯟ ꯑꯗꯨ ꯍꯦꯛ ꯄꯥꯕꯒ ꯅꯤꯂꯝꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯍꯦꯁ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯀꯣꯆ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯄ꯭ꯔꯦꯛꯇꯤꯁ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯑꯗꯨ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯁꯤꯇꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯣꯆ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯇꯣꯞꯄ ꯑꯃ ꯆꯥꯟꯁ ꯄꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯦꯁ ꯃꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯒ꯭ꯔꯥꯎꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯍꯥꯏꯋꯦ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯑꯃꯃꯝꯇ ꯇꯧꯗꯨꯅ ꯍꯥꯠꯂꯤꯕ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁꯅ ꯌꯥꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯂꯞꯅ ꯃꯁꯤ ꯊꯕꯛꯁꯦ ꯇꯧꯕꯒꯤ ꯊꯧꯅꯥꯗꯤ ꯄꯥꯔꯤ ꯒꯦꯡꯒꯤ ꯃꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯂꯣꯌꯥꯅ ꯑꯗꯨꯕꯨ ꯁꯔ ꯄꯥꯔꯤ ꯒꯦꯡꯒ ꯄꯨꯂꯤꯁꯀ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯔ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯀꯃꯥꯟ ꯄꯨꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯅꯤ ꯁꯔ ꯑꯩꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯄꯥꯔꯤ ꯒꯦꯡꯒꯤ ꯃꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯗꯨꯗ ꯍꯥꯞꯄꯒ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯍꯥꯛ ꯃꯅꯤꯡ ꯂꯩꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯔꯥꯡꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯑꯣ ꯍꯣꯏ ꯁꯔ ꯀꯧꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯂꯣꯌꯥꯅ ꯏꯟꯁꯄꯦꯛꯇꯔ ꯑꯥꯀꯥꯁꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯐꯣꯂꯣ ꯇꯧꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯄꯨꯗꯨꯅ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯦꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤ ꯈꯔ ꯁꯦꯡꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯦꯁꯇ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯣꯏ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯅ ꯈꯔ ꯀꯣꯏꯔꯞꯅ ꯁ꯭ꯀꯨꯇꯔꯁꯦ ꯄꯦꯟꯇꯤꯡꯁꯨ ꯇꯧꯁꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯃꯒꯤ ꯇꯥꯌꯔ ꯁꯤꯟꯅ ꯌꯥꯒꯅꯤꯌꯦ ꯁꯔ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯧꯖꯤꯛ ꯈꯔ ꯊꯨꯅ ꯄꯥꯝꯕꯒꯤꯅꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ ꯃꯍꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯈꯨꯗꯛꯇ ꯌꯥꯗꯣꯏꯅꯣ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯈꯔ ꯑꯊꯨꯕꯒꯤꯅꯦ ꯌꯥꯔꯒꯗꯤ ꯈꯨꯗꯛꯇ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅꯦ ꯄꯩꯁꯥ ꯈꯔ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄ ꯑꯣꯏꯔꯁꯨ ꯍꯥꯞꯆꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯣꯏ ꯇꯧꯕꯤꯔꯒꯦ ꯑꯗꯣ ꯄꯩꯁꯥ ꯑꯍꯦꯟꯕꯗꯤ ꯍꯥꯞꯄꯝꯃꯨꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯒꯅꯤꯒ ꯄꯤꯔꯣꯏꯒꯗꯤ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ
ꯍꯣꯏ ꯄꯤꯔꯒꯦ ꯄꯩꯁꯥꯗꯣ ꯊꯕꯛꯇꯣ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯍꯦꯁꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁ꯭ꯀꯨꯇꯔ ꯑꯗꯨꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯕꯨꯗ ꯅꯨꯄꯥꯗꯨ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯥꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯨꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯕꯨꯗ ꯒꯥꯔꯤ ꯑꯃꯕꯨ ꯃꯤꯅꯤꯠ ꯑꯃꯗ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯜꯂꯝꯃꯤ ꯃꯍꯦꯁ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯤꯂꯝ ꯃꯍꯦꯁ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯕ ꯋꯥꯃꯟꯕꯗꯒꯤ ꯅꯤꯂꯝ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯦꯁꯇ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯍꯟꯕ ꯑꯃꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯁ꯭ꯀꯨꯇꯔ ꯑꯃꯗ ꯇꯥꯔꯝꯃꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯃꯍꯦꯁꯅ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯍꯦꯁ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯅꯤꯂꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯍꯦꯁꯅ ꯅꯤꯂꯝꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯤꯂꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯉꯔꯥꯡꯗꯒꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯜꯂꯒ ꯊꯝꯂꯤꯕꯅꯦꯕ ꯅꯤꯂꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯁꯅ ꯈꯨꯗꯛꯇ ꯁꯣꯔꯤ ꯅꯤꯂꯝ ꯑꯩ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯆꯦꯟꯊꯔꯝꯃꯤ ꯃꯍꯦꯁꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯂꯝꯅ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯨꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯍꯥꯏꯔꯒ ꯁ꯭ꯀꯨꯇꯔ ꯑꯅꯧꯕ ꯑꯃ ꯂꯩꯔꯒ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯩꯔꯤꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯁ꯭ꯀꯨꯇꯔ ꯑꯅꯧꯕꯅꯣ ꯄꯦꯟ ꯅꯧꯅ ꯇꯧꯁꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪꯅ ꯁ꯭ꯀꯨꯇꯔꯁꯦ ꯅꯪꯗꯕ ꯃꯈꯩ ꯄꯦꯟ ꯇꯧꯁꯜꯂꯨꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯒꯤ ꯂꯥꯛꯀꯅꯣ ꯍꯥꯏꯔꯛꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯂꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯍꯦꯁ ꯅꯤꯂꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯍꯦꯛ ꯄꯜꯂꯛꯄꯒ ꯃꯊꯋꯥꯏ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯝꯃꯤ ꯑꯃꯗꯤ ꯅꯤꯂꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯁꯦ ꯃꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯨꯂꯤꯁ ꯑꯅꯤꯈꯛ ꯍꯥꯠꯇꯣꯛꯑꯒ ꯊꯥꯗꯔꯝꯃꯦ ꯍꯥꯏꯗꯣ ꯍꯥꯏꯗꯨꯅ ꯅꯤꯂꯝꯅ ꯌꯥꯝꯅ ꯊꯥꯖꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯦꯁꯅ ꯅꯤꯂꯝꯒꯤ ꯋꯥ ꯑꯗꯨ ꯃꯔꯛꯇ ꯀꯊꯠꯂꯒ ꯑꯅꯤ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯍꯨꯝꯅꯤ ꯍꯥꯠꯂꯝꯃꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯅꯤꯂꯝ ꯄꯨꯡꯉꯛꯉꯛꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯤꯂꯝ ꯃꯍꯦꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯕ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯍꯥꯏꯕꯗꯣ ꯅ꯭ꯌꯨꯁꯇꯗꯤ ꯑꯅꯤꯈꯛꯇ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯅꯤꯂꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯍꯦꯁ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯅꯤꯂꯝꯕꯨ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯈꯪꯂꯤꯕꯒꯤ ꯃꯔꯝꯁꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯑꯩꯒꯤ ꯁ꯭ꯀꯨꯇꯔꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯤ ꯃꯍꯦꯁꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯤꯂꯝ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯀꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯅꯪꯒꯤ ꯁ꯭ꯀꯨꯇꯔꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪꯗꯤ ꯆꯦꯟꯅꯗꯦꯀꯣ ꯍꯥꯏꯗꯨꯅ ꯅꯤꯂꯝꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ ꯌꯥꯎꯗꯦꯍꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯒ ꯑꯩꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯗꯅ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯍꯥꯠꯂꯨꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯍꯥꯠꯂꯒ ꯑꯩꯕꯨ ꯀꯔꯝꯕ ꯗꯣꯟ ꯒꯨꯟꯗꯥ ꯑꯣꯏꯔꯨꯗꯣꯏꯅꯣꯕ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯅꯤꯂꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯀꯨꯇꯔꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯌꯨꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯅꯤꯂꯝꯅ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯍꯦꯁꯅ ꯋꯥꯐꯝ ꯑꯁꯤ ꯇꯞꯅ ꯑꯃꯗꯤ ꯐꯖꯅ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯔꯥꯡ ꯑꯩꯅ ꯐꯨꯠꯕꯣꯜ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯄꯗꯣ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯍꯥꯏꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗꯒꯤ ꯁꯝꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯅ ꯄꯨꯂꯤꯁꯀꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯄꯥꯎ ꯑꯗꯨ ꯄꯤꯔꯨꯕꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯤꯡꯅꯗꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯝꯍꯟꯗꯅ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯇꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯟꯗ꯭ꯌꯥꯗꯣ ꯑꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯌꯥꯝꯅ ꯀꯤꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯇꯔ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ ꯁ꯭ꯀꯨꯇꯔ ꯑꯗꯣ ꯑꯩꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯀꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯅꯤꯂꯝꯅ ꯃꯍꯦꯁꯀꯤ ꯋꯥ ꯑꯗꯨ ꯃꯔꯛꯇ ꯊꯠꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯨꯡꯁꯤꯠꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯀꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯒ ꯅꯨꯡꯁꯤꯠꯇꯨꯅ ꯅꯪꯒꯤ ꯅꯉꯛꯁꯝꯗꯤ ꯀꯩꯗꯧꯕꯒꯤ ꯀꯛꯑꯝꯗ꯭ꯔꯤꯕ ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯅꯥꯃꯠꯇ ꯊꯥꯖꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯤꯕꯁꯦ ꯀꯅꯥꯃꯠꯇ ꯊꯥꯖꯗ꯭ꯔꯁꯨ ꯅꯪꯗꯤ ꯊꯥꯖꯧꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯃꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ
Nilam Mahespu yengduna tumina leptuna leirami. Mahesna amuka mahakna hairiba wadu makha taraduna. Madubada ai yamna kirame. Ai uchina china mafam adudagi scooter adu thauduna lakibane. Adubu aigi firon amadi scooter da tairame. Maramadunani aina scooter se pen tausalibase. Aigi punchi se pumang mangki gedama male. Aduga nangna aigi waje thajadragadi nang aibu thado maga chatkiba yagani. Mahesh ki wahi adu tabada Nilam ki mamitagi mapi chentaraklami amati Mahesh bu yamna kanna konsilabi. Nangbu thado maga chatko haibase amuk hana hairakano. Ai khange nang nara leite haibado. Haiduna Nilamna hairaklami. Nilam ki wahi adu tabada Mahesh wakal adu khara nungairami. Nilamna Mahesh bu thadoglaga wakal lama khanduna sumna hairaklami. Adubu nungsito karamba nungsit oiba yadno. Police officer dugi magasamadu kaktuna puduna chatki harisibo. Nungsitla natraga athobo thang koiba yadlo. As aduga karimata khangoba yadnateda. Haiduna Mahesh na kumlaklami. Amaromdana Inspector Akash Police Station aduda famduna lerami amati Sub Inspector Loya mahaki manakta laktuna wa ama hairaklami. Sir, Mahesh hairiba nupa masa asigi mathakta chahi anigi mamangda attempt to murder case amagi FIR ama anakpa police station da tawrami. Wahi adu tabada Inspector Akash soradu yamna sangno holami amati masana masabu yamna thasana amati hai singba saduna. Uredana aina haidro aidi mi se amuk uvuda mi se karama mino haibado haiba ngamba mini. Sir, aduka wa amasu leye. Haiduna Sub Inspector Loya na hairaklami. Inspector Akash na wa adu haina daba haiduna hairaklami. Sir, Mahesh ki phone do aikoina surveillance ta thambane. Ngarang ahingdo mak mayumda National Highway adudagi hanki. Haiduna Sub Inspector Loya na hairaklami. Sub Inspector Loya ki wahi adu tabada Inspector Akash yamna sauraklami. Amadi khonjel adu chaurapna. Amo kauro madugi football player ado haiduna hairaklami. Hoi sir, haiduna Sub Inspector Loya su khumlaklami. Karino Mahesh ki hokibagi punsigi wari asi kana hat ke taurubadaki mahaki mathakta attempt to murder case asi leirambano. Mahesh ki hokibagi punsigi wari asina Mahesh ki lakadauriba punsida kari akaiba puduna lakadauribano. Wahang sing asigi pakum khangbinabagi damak Manipuri horror series ki National Highway ki mathangi episode taba kaubigano. Wari asibu karigumba mayamna pambi pataragadi channel asibu subscribe tawbiramu amadi video asibu like and share amomta tawbiramu. Mathang video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumnamak taki kainabak yadagni sari.